Lamdam asida thokliba lan asigi waroisin ama puraknaba Union Home Minister gi meeting makhada maitai naga amadi Kuki gi MLA Minister singi oibam mifum pangthokrabo so Kuki militants singna landarak pangasi so leptri ngasi ayuk pung mangarom tarakpada Kuki militants singna Jiribam District ki Borobekra Police Station amadi mafam adu gi koibada nongmai amadi bom kapsilaktuna akan bamong da landarakre pawasina hai Kuki militants singna landarak paduda mafam adu da lairiba state police amadi CRPF ki makede gi so handuna khut thokna ki hairi Kuki militants singna landarak paduda Misi Mina Asok Apan Yaukhidrabasu Police Station Adugi Pojai Kharadi Amangata Thoki Hairi Pawasina Makatana Hai Mafam Aduda Lairiba Misam Miam Singh Kuki militant Singh Aduna Landarakpada Sapagadaba Mafam Singda Changjapam Loduna Lady Hairi Amaromda Ngarang Mar Village Volunteers Singh Jiribam gi Borobekra da Khundariba Miti Singh Ngarang Numit Tadringi Mamangda Satkinaba warning Pirakraba Matung Ngasi Borobekra Police Station da Landarakibadu HPCD Natraga Kuki militant Singh Oigani Hairi Amaromda Kuki militant Singh Aduna Maitei Yum Ohum Mai Thadoklam Le Hairi Pawasina Hai Kuki militant Singh Aduna Mai Thadoklam Laba Yum Singh Adudi Haisnam Premchan Singh Chahi Nipunipan Laifam Jakuradhor Part 2 Oinam Tombabu Singh Chahi Humpumanga Jakurador Part 2 ni aduga bom na thugai kraba yum aduna oinam bungotomi Singh Chahi Kuntra apokpa laikidraba Ningthem Singh amadi Haubam Manikumar Singha atopaming Budhi Singh Chahi Kuntra manga apokpa H Khomi Singh Laifam Durgapur dagini hairi Ayuk pong mga makaiday kamera ko.